meitei meetei bu amuk hanna scheduled tribe status ta hnjahannaba Maheshor Thounaojamna Union Tribal Affairs Minister Jual Oram unaduna taksinkhre. Delhi ki Sabdarjung Road ta leiba Union Minister ki office ta ngasi ayuk RPI athawa legi National Secretary su oriba CWC member Maheshor Thounaojamna chatuna unaruba aduda meitei meetei bu scheduled tribe list ta channanaba matik chaba document sing yaw memorandum amasu pisinkhre. Union Minister unaruraba matung paumi sing da wangang bada Maheshor Thounaojamna hai Manipur gi yelhomi oriba meitei furup asi maihorol dagi hauna tribe ama oina sakhangduna lakpagi document kya leirabasu India gi constitution senlokpa matamda scheduled tribe oina yaroktabani hairiba status asi hanjilhanbiu haiduna maikei kya dagi taknaduna lakpani meitei meetei bu scheduled tribe list talhallu haiduna Manipur gi lengak tasu kyarak hanna taknaraba matung president rule gi matamda su Manipur governor masamak unaduna matik chaba document sing pisin khiba laikre Manipur governor da pisin khiba memorandum adumak ngasisu union minister ga unaduna pisin bani memorandum asi pisin khiba ga loinana Manipur da hojik president rule chatnaba oibana center gi khut lairinge da meitei meetei na scheduled tribe list ta amuk hanjilhanna hona view haiba wafam taksilamki maduna union Minister na su mahakna angamba honagi haibigi thajaba pirakhi haina Maheshor na makhata na phongdokhi क्योंकि मोनोग्राफी रिपोर्ट ये सब यहाँ पर डिटेल्स रिपोर्ट है ngasi Union Minister of Tribal Affairs Sri Jual Oram unazarui huzik president rule matamni ko Manipur sida aduna honorable governor da su 16 May 2025 ta akoi gi site gi akoi meitei meitei na ST restore tawai matang da akoi unazarure aduna huzik ti president rule su leibani na huzik Sri Jual Oram honorable minister na kitang initiative lobi daga state ki leiriba authority haidi for example honorable governor ga su tanara kanda kamaina si akoi gi restore to gadagi haibedi akoi meitei meitei haibesidi hanadagi pre independence ta on book record authorized oiba fact on record loi lerabani mamang dagi dum akoi meitei se tribe ne haibagi akoi gi proof on record ta authorized oiba book authorized oiba technical record tagi akoi meitei se tribe ne haibagi proof loi lerabani adubu bharat ki sanvidhan 1951 kolko matam dadi meitei si akoi gi scheduled tribe list di yaraktre aduna sidi akoi gi tribe ta chanjagi haiba natte sidi scheduled tribe ki status ta restore to biuna haizabani aduna sigi proof and figures akoi honorable governor su pizarure mamang da su akoi union minister gi site ta sonda phangraba leibiramani adunga si haktheng na unazaraga ai gi site gi so amuktang president